ꯃꯃꯥꯏ ꯍꯥꯟꯅ ꯂꯧꯊꯣꯛꯀꯦ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯕ ꯃꯃꯥꯏꯁꯦ ꯑꯍꯥꯟꯕꯗ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯧꯊꯣꯛꯑꯣ ꯑꯗꯨꯑꯣꯏꯗꯤ ꯎꯔꯕ ꯑꯃꯨꯛꯀ ꯌꯦꯡꯁꯤ ꯆꯞꯄꯒ ꯂꯣꯏꯔꯛꯄ ꯆꯞꯄꯁꯨ ꯂꯣꯏꯔꯦ ꯑꯗꯩꯗꯤ ꯃꯃꯥꯏ ꯈꯣꯠꯇꯣꯛꯄ ꯁꯤ ꯌꯥꯝ ꯊꯔꯣꯏ ꯃꯃꯥꯏ ꯆꯞꯄꯤ ꯃꯊꯨꯟ ꯆꯞꯄꯤꯗꯨꯗꯤ ꯃꯃꯥꯏ ꯆꯞꯄꯤ ꯃꯊꯨꯟ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯔꯣꯏꯁꯦ ꯂꯩꯔꯝꯗ ꯑꯣꯏꯅ ꯊꯣꯡꯖꯔꯒꯦ ꯑꯍꯥꯟꯕꯗ ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯐꯨꯠꯄꯒꯤ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯍꯥꯟꯅ ꯈꯥꯡꯁꯦ ꯑꯗꯨꯝ ꯐꯨꯠꯂꯒꯦꯀꯣ ꯑꯩ ꯀꯨꯀꯔꯗ ꯀꯥꯝꯒꯦ ꯇꯧꯕ ꯑꯗꯣ ꯀꯨꯀꯔꯗ ꯀꯥꯝꯕꯗꯣ ꯍꯥꯎꯇꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯒ ꯑꯂꯨꯁꯤꯁꯨ ꯑꯩ ꯄꯨꯟꯅ ꯍꯥꯟꯅ ꯐꯨꯠꯇ꯭ꯔꯕꯅꯤ ꯁꯤ ꯍꯥꯞꯄꯒꯗꯤ ꯊꯔꯣꯏ ꯊꯣꯡꯕꯗ ꯍꯥꯎꯋꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯍꯥꯏꯅ ꯊꯨꯝꯁꯦ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯝ ꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯃꯣꯠꯄꯁꯤꯡꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯊꯣꯛꯂꯛꯅꯕꯒꯤꯅ ꯐꯨꯠꯄ ꯃꯇꯝꯗ ꯌꯥꯔꯦꯅ ꯁꯧꯗ ꯃꯨꯟꯗꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯊꯔꯣꯏ ꯐꯨꯠꯄꯁꯦ ꯃꯩꯗ ꯊꯣꯡꯕꯁꯤꯒꯤ ꯃꯍꯥꯎꯁꯦꯀꯣ ꯃꯥꯟꯅꯗꯕꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯅꯁꯨ ꯃꯩꯗ ꯊꯣꯡꯉꯤꯅꯦꯕ ꯌꯥꯝꯅ ꯑꯗꯨꯗꯨꯅ ꯃꯩꯗ ꯊꯣꯡꯉꯤꯅꯦꯕ ꯃꯍꯥꯎꯁꯦ ꯃꯩꯗ ꯊꯣꯡꯕꯅ ꯍꯦꯟꯕꯅꯦꯕ ꯐꯨꯠꯂꯦ ꯍꯧꯖꯤꯛ ꯑꯂꯨꯁꯦ ꯃꯨꯜꯂꯦ ꯈꯣꯠꯇꯣꯛꯑꯅꯤ ꯊꯔꯣꯏꯁꯤꯁꯨ ꯃꯨꯜꯂꯕꯅꯤ ꯏꯔꯣꯟꯈꯤꯒꯦ ꯐꯖꯅꯀꯣ ꯑꯗꯨ ꯉꯥ ꯊꯔꯣꯏꯗꯅꯦ ꯉꯥ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯉꯥ ꯌꯥꯏ ꯃꯈꯩ ꯉꯥ ꯈꯔ ꯍꯥꯞꯄ ꯑꯩꯁꯦ ꯇꯟꯗꯅꯦꯕ ꯐꯖꯅ ꯏꯔꯣꯜꯂꯣ ꯃꯌꯥꯝ ꯊꯣꯡꯕꯗ ꯆꯅꯝ ꯇꯧꯔꯒ ꯊꯣꯡꯕꯗꯣ ꯏꯃꯥ ꯍꯣꯏꯗꯤ ꯍꯩꯅꯗꯦꯕ ꯆꯥꯎ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯅꯝꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯤ ꯑꯩꯁꯦ ꯅꯝꯅ ꯁꯣꯛ ꯇꯧ ꯊꯔꯣꯏꯁꯦ ꯍꯥꯟꯅ ꯈꯥꯡꯗ ꯉꯥ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯃꯔꯣꯏ ꯂꯣꯏꯅ ꯁꯤꯗ ꯊꯥꯏꯌꯦ ꯑꯗꯨꯒ ꯊꯔꯣꯏ ꯉꯥꯏꯍꯥꯛꯁꯦ ꯊꯔꯣꯏꯁꯤ ꯉꯥꯏꯍꯥꯛ ꯉꯧꯔꯅꯤ ꯑꯗꯨꯒꯤ ꯉꯧꯕ ꯊꯔꯣꯏꯁꯤꯃ ꯁꯤꯗ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯩ ꯄꯨꯟꯅ ꯁꯣꯛ ꯇꯧꯁꯤꯜꯂꯅꯤ ꯊꯥꯎ ꯈꯤꯇꯪꯇꯅꯤꯀꯣ ꯍꯩꯔꯤꯁꯦ ꯃꯌꯥꯝ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯥꯎꯁꯤꯅ ꯊꯔꯣꯏꯁꯤ ꯉꯧꯊꯣꯛꯄꯒꯤꯅꯦꯕ ꯑꯩꯅ ꯊꯥꯎꯁꯤ ꯌꯥꯝ ꯍꯩꯗ꯭ꯔꯤꯁꯦ ꯆꯅꯝ ꯈꯤꯇꯪ ꯊꯥꯗꯔꯒꯦ ꯊꯥꯎꯁꯦ ꯁꯥꯗꯤ ꯁꯥꯒꯠꯂꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯔꯛꯇꯣꯔꯦ ꯑꯩ ꯉꯁꯥꯏꯒꯤ ꯊꯔꯣꯏ ꯊꯣꯡꯕꯗꯣ ꯂꯣꯏꯔꯦꯕ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯔꯕꯒꯤ ꯃꯇꯨꯡꯗ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯆꯥꯔꯤꯅꯤꯀꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯊꯔꯣꯏꯁꯤ ꯁꯥ ꯄꯣꯝꯖꯟ ꯈꯣꯠꯆꯟꯕ ꯇꯧꯕꯗꯣ ꯑꯗꯨ ꯊꯔꯣꯏꯁꯤ ꯆꯥꯅꯤꯡꯉꯒꯅꯦ ꯆꯥꯕꯁꯨ ꯐꯪꯗ꯭ꯔꯦꯕ ꯑꯗꯣ ꯃꯥꯗꯤ ꯊꯔꯣꯏ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯩꯗꯤ ꯌꯥꯝ ꯍꯦꯟꯖꯟꯅ ꯆꯥꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯁꯦ ꯑꯣꯏꯁꯨ ꯑꯣꯏꯗꯦꯕ ꯊꯔꯣꯏꯁꯦ ꯆꯨꯞꯄꯕ ꯉꯝꯗꯦꯕ ꯈꯪꯕ ꯃꯥꯅ ꯍꯦꯟꯅ ꯊꯔꯣꯏ ꯆꯨꯞꯄ ꯍꯩꯌꯦꯕ ꯑꯗꯣ ꯑꯩꯁꯨ ꯉꯝꯗꯦ ꯊꯔꯣꯏ ꯆꯨꯞꯄꯁꯦ ꯑꯗꯣ ꯑꯩꯁꯨ ꯉꯁꯤ ꯊꯔꯣꯏꯁꯦ ꯀꯨꯏꯅ ꯆꯥꯔꯛꯇ꯭ꯔꯕꯅꯤꯅ ꯆꯥꯔꯒꯦ ꯍꯥꯏꯅ ꯉꯁꯤꯗꯤ ꯇꯧꯔꯕꯅꯤ ꯀꯌꯥꯝ ꯆꯨꯞꯄ ꯉꯝꯕ ꯈꯪꯗꯦꯀꯣ ꯌꯦꯡꯉꯒꯦ ꯑꯗꯩꯗꯤ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯊꯔꯣꯏꯅꯤ ꯌꯦꯡꯉꯨꯗꯣ ꯃꯌꯥꯝ ꯊꯔꯣꯏ ꯑꯗꯩꯗꯤ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩꯁꯦ ꯊꯔꯣꯏꯁꯦ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯗꯕꯅꯤ ꯑꯗꯨꯁꯨ ꯊꯔꯣꯏ ꯖꯥꯠꯁꯦ ꯑꯃꯨꯛꯇꯪ ꯆꯨꯞꯄꯗ ꯌꯥꯔꯦ ꯂꯩꯗꯤꯅꯦ ꯀꯩꯗꯧꯔꯤ ꯑꯩꯗꯤ ꯀꯅꯥ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯂꯩꯗꯤ ꯂꯣꯏꯍꯟꯗ꯭ꯔꯥ ꯇꯧꯔꯒ ꯌꯥ ꯁꯦꯝꯌꯥꯅꯤꯁꯦ ꯑꯗꯨꯔꯥꯅꯦ
한번부터 씹어털래. 이 털어 이제 좀 찌다 넣는 탐하게가 많이 들어가는 털이 가래 삼아. Quỳnh ra đến đây mà hảo ra. Dăm nào hay là Quỳnh ra đến đây mà một chút bớt thôi. Quỳnh 잡았는데 나 쭉 먹어야 돼. Hay là cái này. Có anh thì ăn được rồi. Được rồi. Không sao đâu. Không tin ra rồi. Xin đi ra. 어디야? 왜? Không sợ đâu. Ini video nampak mana ni ada. Thora tengok dalam calo kan. Ayam jangan. Ini cepat ya mutong thora deh. Ini yang betul dah. Apa? Apa? Wow. 가서 연락을 잘해요. 이건 내가 지금 가서 Thằng Lan à, thằng Lan đi, mày mà sai cho tao mì được. 바로 쭈뿌다 이거 지금 지금 Dạ. Mầm nữa. Mẹ mà 거기 들어 있어요. 무슨 티야? 이게 뭔가 아시 수마나 무복 수마나 잡는 쭉 짜줘야 봐봐. 아주 와에 쭉 빠세 하디 하이다버나 또 야이노 시자라 그냥 하디 북세 건갈거냐 봐. 시딘지마 좀 짜닝 다니 뭐 게임 더라. 그래서 마치 티나 쟁이 하고 좀 어디 해도 거. đi theo
Kaya hay lang din mo hindi din yan ay wala ka may like yan chale ay may wala ka hay hindi tira ka kaur man 116 wow ay 80 tang chuba me the mem le sala gya taw sila me am so ha hore smana so yung bo jam chu chade ba do wai ma chu pa do su sikini sa da ni na su jam chu khore ha so hore yang wasi gi di siga le sala gya da nau na thingna bi ba ora ga di nau na una bi bo ora ga di khoi gi video se hana ying biro ade subscribe ma sam tang mesen bi mo like to bi mo मैम वसी लेसलगे मथंगी वीडियो दो मैम को मुथेंगे को मैम दे दी लेसलगे को मैम